US na Middle East deploy taunaba troop 2,000 sem Sakhre. Biden Israel da Chatlagani. Israel amasung Hamas ki lan kansilakpada Middle East deploy tauba yanabagidamag US military na troop 2,000 rom sem saduna thamkhre. Defense Secretary Lloyd Austin na phongdokibada troop sing deploy tauba duna United States pu crisis adu da hena thuna respond tauba ngamhangane amaromda White House na US ki forcing lan soknabada saruk yaroi haina White House na sengdokre. Wall Street Journal ki report na hairibade US Armed Service singdagi khangatpa amasung hauzik Europe ki mafam kayada thamliba troop sing adu advice tauba amade medical support pibagumbagi mission sing da sizinagane. National Security Council ki spokesman John Kirby na Middle East US troops sing deploy tawgadoribado taseng namak deterrence ki signal ama pinabagidamagta ni haike. CNN da Kirby na phongdokibada aikhoi na conflict asibu konsilan ba amade atay mafam sing da sandokan ba pamde. Israel da lan sokna na ba US ki troops sing ground da deploy tawbagi thawrang aikhoi da leite. Gaza Strip ki tension hanthana na bagi khongthang ama oina President Joe Biden na Israel, Jordan, Egypt amasung Palestine ge lusing ba singa unana ba ngarang numidang Middle East ki khongsat ama hongna ba sem sarak baga iroina na khongthang asi lakpa nei. Yumsa kaisa numita Biden na Tel Aviv ta Israeli PM Benjamin Netanyahu ga unaduna wari sanaga nei. Matung tarakpada Biden na Jordan ge Amanda paisanduna Gaza da humanitarian mating piba thuzilhanna bagi wari sanaga nei. Mafam aduda mahakna Jordan gi ningthau Abdullah Egypt ki President Abdel Fattah al-Sisi amasung Palestinian President Muhammad Abbas ka unaga nei.